Akashvani Imphal Ksh.Chitrabhanu na pau pazari ahanbada maru oiba pau. Ngaksal Mantri Rajnath Singh amasung Lanmi ki Makok General Manoj Pandey na ngasi ayo Lanmi amasung Assam Rifles ki personal singa unagani. Manipur ngasi Krishna Janmashtami ki thoram pangthokli luchingba kayana numit asida yafa paujal pidekli amasung Goa Dadar and Nagar Haveli amasung Daman and Diu na leba sig oina har gar jal mapung phana chanhanba mafam sing oire. Imphal da leriba Ngaksal Mantri Rajnath Singh amasung Lanmi ki Makok General Manoj Pandey na ngasi ayuk Lanmi amasung Assam Rifles ki personnel singa unagani. Imphal ki Mantri Pukida leriba IGR South ta Ngaksal Mantri amasung Lanmi ki Makok na Lanmi amasung Assam Rifles ki personnel singa unaduna warishanagani. Numinini ki khongchat ta Imphal ngarang thunglakiba Ngaksal Mantri na Duran Cup ki Imphal League ki match hawdokpa ki thorum da sar yakhi. Magna Imphal da hek thunglabaga Mukhyamantri Nongthombam Biren amadi mahaki Mantri Mandalna taramna okhi. Duran Cup ki ngarang Imphal ki Khuman Lampak Main Stadium da sanikiba match amada Neroka FC na Trau FC bu Panjal ahum amada thoikhi. Kolkata gi Yuva Bharati Kirangan Stadium da sanaba atopa match amada Mumbai City na Indian Navy bu Panjal mari amada thoikhi. Khuman Lampak ta mathangi match Chennaiyan FC ga Army Red ka heng sanagani. Manipur ngasi Krishna Janmashtami ki thoram pangthokli mapung oiba thoram Imphal gi Sri Sri Govindaji Mandira numidang pangthokani. Sri Sri Vijay Govinda Skon Mani Mandir amadi lekai lekai de leiba mandir singdasu Krishna Janmashtami ki thoram pangthokani. Numit asna lakpada Rajapal Ganesh na pauzal piradun hai kumai asna lamdam asibu tangdu leitaba marat tappa chakhot paleba am orishanu. Krishna Janmashtami lakpada Mukhyamantri Nongthombam Biren Singh miyamda maru oina Hindu lining chatpasinda yafa pauzal pirakli mahaki pauzal da Mukhyamantri hai numit asna lakpada Bhagavan Sri Krishna na lamdam masibu santi nungsi sanaba amadi watapada ba pibiba orishanu mahang hai Bhagavan Krishna na takpiramba poktak sing na hungna na ningsingduna nungsinaba amasung santi lebagi pauzal sandoklasi pauzal amada kendring mapanthon amasung Siksha Raja Mantri Dr. Rajkumar Ranjan na numit asna lakpada raja asigi Hindu lining chatpasinda yafa pauzal piradun hai Bhagavan Krishna gi poktak sing miyam na induna lamdam asibu ing tappa santi leba amasung marasat palamdam am orishanu Mohad Mantri Yumnang Khemchan hai numit asina Bhagavan Sri Krishna na pokhiba numit adubu ekoi kudimak na ningsingli raja asida leriba miyam maru oina Hindu lining chatpasinda mahana yafa pauzal piradun hai Numit asina lakpada Bhagavan Sri Krishna na lamdam asi watapadaba amadi nungsi sanaba piramba orishanu. Krishna Janmashtami numit asida Janata Dal United Manipur na yafa pauzal pirakli dal gi president ki SS Biren hai numit asina lakpada Bhagavan Krishna na raja asigi miyang gi punsi mahingda nunga yafa ba amasung harok tayamba purakpa orishanu. Numit asika mari lene na Rashtrapati Draupadi Murmu amadi Upar Rashtrapati Jagdeep Dhankar na miyamda yafa pauzal pirakli. Tara mga suba raja taki kihom mela amasung kihom taki bagi humbudra mga suba kumun palan Churachandpur Zilla gi Bunglon High School campus ta leba ऐतिहासिक oraba Dr. Kalam ground nga sidagi horagani aho bonumita kihom taki bagi chei humbudra mga surupagi nungyung bagi thoram su pangthokani nung adu lengthi kulpida Horticulture and Soil Conservation Mantri Sri Letpau Haukip Haksal Mantri Dr. Sapam Ranjan Singh Social Welfare Mantri Hekam Dingo MLA Singh Ledzamang Haukip Zanghemlun Panmei Ze Kamsu sa amasung Jinglun Tang saruk yaduna pangthokani Tharung ki nini chamba numit hayang Manipur Final Queen contest lising ani kunitoy pangthokna tharum asubu hena ningthizaba tharum mama ohenga dawri Manipur da hozik COVID ki active case chamatara nitoy leiri Rajesh da myoy tara nitoy nongno COVID-19 positive oiba matam da myoy yankhai taruk na ba phaki apun ba positive case lak ama lising kuntra ma panchanga humbudra mga gi manungda lak ama lising kuntra tret chahung kun na ba phakre na ba fa ba gi changcha da matruda ni pandasmik ahum ni pani hozik fa ba da lachit astegi myoy lising ani chama ni fu humdo lekhidre Manipur da hozik fa ba da COVID ki sample lak tara taruk lising ni fu nitoy sumna marfudra mga test tawkre
State Blood Cells State Health Mission Society Manipur gi makhada Social Upliftment Association na Manipur Volunteer Health Association amadi Young Women Health Organization ga pullaga nomogi oiba idan tawbagi matangda miyam bovaf tan bagi thorum amangrang wangkai ayang pali thambang kol thong mana Imphal lista pangthokre tabiri ba pawasi Akasvani Imphal degini Gawana Rajesh Singh Marakta amasung Dadar and Nagar Haveli amasung Daman and Diu Union Territory Singh Marakta leba sigi oina Har Ghar Jal mapung phana chanan ba mapam sing oire hariba Rajesh amasung Union Territory amsida leba khungangi mipung kudimakta Har Ghar Jal gi kodong chaba phangle Gawada leba khungangi yumthom lak ani lising humpu humdoi Dadar and Nagar Haveli amasung Daman and Diu gi yumthong lising marfumanga hembada toti pipe samnanduna thangnanab apapa ising fangalle Ngasi Fongba Pauchi Singi Maru Eba Paugidama Hozik, Wahengbam Rajesh Lady, Rajesh. Chitrabhanu, Takasari. Ngasi Pausi Singi Ahambal Lamai the Fonariba, Maru Eba Pausing di, Sama Kuntramato Suba Duran Cup Football Tournament, Manipur Lake, Ngarang Axel Mantri, Rasna Singh Hogdokiba. Thorum to the Axel Mantri, Narendra Modigi Luching Makada, North East Sakot Kongjel Hena Yangsil Hanbangamle, Awang Nopok Lamdam Mapung Pana, Sakot and Bahibasi, Sarkargi Topodra Tabakni. Sakot pagi anoba tangkak amada sangsili Manipura duran ka pangtokpana anoba Bharat ama ohelagli politician singsu sanaroi singa manaba machat inbagi tangai fadabalai ngarangi mesta neroka FC na traw FC bu panjil ahum amada thoiki duran kap yengba phanghogdaba sing irang thokre gate tekre haba pausing People's Chronicle poknapam Sangai Express edition animak Imphal Free Press Isel Express, Sana Lebak, Naharugi Togdang, Churachampur Pongba, Machwanatha, Nisin, Tuhiltu, Amasung, Manipur Express ki, ahan be headline Tori. Laikidraba Prime Minister Rajiv Gandhi ki Mapok Numit Sadvavna Divas Pangtokre, Manipur Lengak ani Lebagi Mong da Chatpa Yaroi, Miyangi Punsi, Lantung Ngaksen Bahaibasi, Sarkargi Pandamni, En Biren Haibasna, Huye Lanpao, Irebak, Amasung, Manipur Melgi, ahan be headline Tori. Pawasi Sana Lebak Isel Express Narugi Togdang Shanghai Express Manipuri gina ani suba headline tore Senapati Jila da ani suba singi lusingba singi numit amasung miyangi numit pangtokre haibasna Hills Hornbill Express ki ahan be headline tore Tupul gi landslide laikidraba lanmi singbu Defense Minister Rasnana ikai kumnabu utkre haibasina huye lanpaugi ani suba headline tore North Frontier Railway ki kilometer nipan dasmik ahum sangba safety tunnel fawon kre sahi asigi manungda railway line Imphal yaunaba pandam thamli haiba kendra gi mantri RK Ranjan gi wafam poknofam Imphal Free Press Maswanathar Nisin Tuhiltugi ani suba headline tori Churachampur da singi lusingba singi numit amasung miyangi numit pangtokre haibasna Manipur Express ki ani suba headline tori Tara Tare Suba Senapati District Badminton Championship hogdokre haibasna Hills Hornbill Express ki ani suba headline tori Nagalingi Santigi Yanawaro Drama Amagumani Haiba Congress ki wapam Sangai Express English ta ani suba headline tori Raija asigi singi zila singda Hill Leader Day amasung miyangi numit pangtokre haibasna irebaki ani suba headline tori Janmashtami gi thoram ngasi Manipur da pangthokli haiba paw Manipur Melda ani suba headline tori Manipur da nauksek masak uba phangsilaktre haiba paw sanalibak ta fongli thangjing amun badegi pokpa kabok Oinamna hawi haiba report ama Sangai Express Manipur gi anchor kalam da fongli Lising ani tarama pangi junda maung na hama hat kibaga mari lena matam sana jail da leiruraba nupi ama court na nupa ama court na bel da thadokre haiba paw naharugi thokdangi anchor kalam da fongli Fake encounter victim amagi loinabi oktabigi sinphamdagi khong thangdorokle haiba paw pongnaphamgi anchor kalam da fongli Pausi sing da fongnari batai pausing di KYKL gi kunmapan suba atawa singi ningsing thoram pangtokiba Bharata 5G loans ki sem sanaba telecom company sing da khanganba amasung koti manga dasmik kunmanga rongi brown sugar fare haiba mi tarainthoi positive oiki yangkai terung naba phaki district ki thakta miyangi numit amasung singi lusingba singi numit pangtokiba sanjen thong mayada nupa magi asibhak sang leram le haiba gari huran ba phare thaini gi bomama kaksing lamkhai da phangle Manipur phongba pausi singda hayeng digi bindei meki pes hapkadabani haiba bilagi wapam sing asini Chitrabhanu Thagacheri Rajesh Aroibada Maroiba Pau Amukhanna Ngaksal Mantri Rasnath Singh amasung Lanmi gi Makok General Manoj Pandey na ngasi Imphal da Lanmi amadi Assam Rifles ki personal sing unagani
Manipur ngasi Krishna Janmashtami ki thoram pangthokli luchingba kayana numit asda yafa paujal pirekli amasung Gawa Dadar and Nagar Haveli amadi Daman and Diuna lebasigi oina Hargar Jal mapung phana chanhan ba maphamsing oire pauri sere